Hello friends, ngasisu aina anobu video amagulena mayamda khudon tamjari video si aina nungtigi yumda sizinaba aina semjaba icham chamba araiba mong haitare fashion gi oiba tips ama mayamda khudon tamjabane hairiba rice water semgi process se mi tongan makhan gi haitare ko mayamam leigere ado aina semliba sine khwaidigi laiba method tune mayamda share tokjari basse rice water sembagi my process se haidingi mangoinana rice water gi oba kanabasing se mayamda aina akhngb aigi experience se mayamda haijage rice water has anti-aging benefits maramdi kai no rice water sida amino acid antioxidant mineral sang yamna yawe adugo loinana rice water sinaragadi aikoi skin se hanadagi kedoi hena phajaba brighter uhanba langthokpa akoi glow leiba aduma uhelle aduga sunburn leiba inflammation redness itching masi adugi mati kanaba fangbane aduga loinala oily oiba mi desu adugi mati kanaba fange rice water sembagi aigi araiba method aduni mayamda khudon tamjagadaba se ado haiba rice water sembagi oiba process amaga amata manade adu anyway aina sizinnagadaba sangdu matungina seng sisu aduma hapiyo ado cup to ongera then my gram system to ongera dumak tobiyo kesu akaiba leite tawadabu 1/2 di oigedaba habidi sengsina 1 oba matamda isingsina 2 oigedaba adu itaragada aina ngasi tawjari sina cup tabidi hana onthoobane wa cup amane ba cup macha amane hapisa adu itaradi isingsina cup ani hapsawagedaba aduna sengsa hapira matungda koi hanbada sengse koi chamthokpam changeba masi anira humlak chamthokpigadabane maramdi kaigino da hujum matamda koi tilarida har haitare chemical gumba fertilizer gumba dugumatik sizinnabanina masi toidoin tona akoina koi isingje machuje sengdri phawa chamthokpigadabane maramdi skill se yamna sensitive oiba nina masida mahik matang adagi akoina pamdaba fattaba haitare mongdo orakpasu ya aduna yarme khadi anirak natraga ahumlak marirak haitare ko masi isingsina machuse sengdri phawa chamthokpigadabane fajana ningthina chamthoklaba seng aduda aikoina hapkodaba isingi sangse aina ngasai so haijagare 1/2 haitare ko madugi sangduda isingje hapigedaba hairiba hapkodaba isingsisu afaba distilled water na plain water oibigedaba maramdi sensitive oiba skin da use tawgadabanina aikoina afaba asengba haita aruba mahik matang yaudaba isingse yam tangai fade masi hapiraba matungda 1 day thambasu lei 2 days thambasu lei ko 7 days thambasu lei adu aigi oinadi 2 days se ahing ani haitare 2 days se thambirani mafam chaba akoi ge freeze da natabi da haitare kon akoi ge normal condition normal area da thambiraba matungda akoi hairiba rice water se masi use to bu yadune ready to use haitare ado manamde dumak akoi ge namthiba haigadra masi sien bane haiba akoigi 2 days 3 days thamlura matungda haitare madu aikoina filter gumba amda phajana sithokpirani haiba rice water 2 days 3 days thamuba haitare ko madugi mahi edu sithokpirama matungda aikoina ngamjaragadi spray gumba amda hapiragana ado aikoina sizinnagadaba timing tu dumak use tobu yabane bako ado sizinnabagi matam haragadi nongmada 2 times dum use tobu yai ado haiba mahi ase akoi spray gumba hapaga su sinaba yare ado tumamdagi matamda masi sinaraga adum chamthokta rinse tawdabido ko ayuk nongambada chamthokbi masina hena phaba oibane ado aina hosi video asijo usari sini tairamdaba rice water use torokpadagi oirakpa condition dune video sina takchari se nupa su nupi su dumak loina baksi jinaba yabane masi adugi mate kanabane adom su haiba aigi video sibu yengbiragadi adama koi rice water se masigi benefit se lobiyo masi adugi matik phabane paisa su sangdaba yamna su laiba moongda semjaba yumda su dumak anytime tobo yaraba adu process ne haiba se video sibu nungai berabadi la subscribe tawiramo aina haibada soikhiba lankhiba yaorbsu mayamna ngakpigani video si aina tawjaba icham chamba process adune mayamda aina takchari se aina thoidoi tone yamna khangba hairubagi wafam nasade matung tarakpadasu anonoba kanagada video sing puduna amuk laksege ngasigi oinadi kainorasi